Center of the NSNIM and Barak Kuya Pinakiva framework agreement of Manipur territorial integrity Kahelo Haina, the Minister and Berena Amukhana as a Pikre. CMST scheme gi Saktung Panghanbada Punkun Mari Hena Batam Lorabadi, Marida Authority Matakta, Langana Ain Go Action Lorgani Heidi. Lamlai MLA Ketri Birena, but the Wangsing Chantag MLA Pound and Brazenbo disqualified town for Wakat Tagalaka. Manipur LPC with the petroleum production Pusilak Naba, Ki Atopalambi and Bamato Tai Haina. Minister Karam Siamna Gohati the Pangtopa review meeting the Hongo Play. Amasung, Lebaga City Sakot Torangi Tabak Singa, Mahiru Singa Saruga from Toy Haina Governor Nazma Heplana, Mahiru Singa up in Toke. Ma'am Krumzari on the Everybody Impact News, the I Talks on the Jose, Punzasi Power Gimaru Paus and Yam the Pisari. India government of the nation I Mani Barakta Kuyak Pinakiva framework agreement number Oerga, Manipur territorial integrity, Sokai Kairo High, Manipur Minister, Nongtham Berena Amukhana Tazaba Pikre. Nakalabaramda, Sahi Yamlakaba Naga Isugi Waros in Purapada, Manipur government Yumno Nava State Amoina, Pambaya Mating Pangani Adubu, Isu Sigi Waros in Purak Nabohonabada, State Singing on Kayamati upon being Masak Kaihan Bayaro High Wafam, Mayak Sena Union Home Minister Rasnat Singh the Fangdok Lamlehaina, Se Minister Na Tamlakli. Si Baufarada Labor Minister Secretary Manipur State Illness Assistance Fund Gi Sek Yantok Pakamari Lena Paumising Unabama Se Minister Nahai Kolkata da Union Home Minister Rajnath Singh na India Government Amadi NSNI Mani Barakta Lena Ripa Framework Agreement Asiga Mari Lena Mahak Yauna Assam Amadi Arunachal Pradesh Ki Minister Ga Unaduna Agreement Asigi Matang da State Singh da Leriba Pibamgi Matang da Hanki Assam Amadi Arunachal Pradesh Ki Maikay Framework Agreement Asina Maram Oerga Yumno Naba State Singi Ngamkay da Sohon Lakpayaroi Loinana Agreement Asigi Tungkoy Warosin Purna Bhonabada Mating Pangi Habi Kitasaba Home Minister Tamki Manipur State ki oina su framework agreement maram oirga state as ngam khayam di state as ki amat toy bi saktam thugai ba yaroi haipa Manipur miyam gi apamani loinana lengak na miyam gi apam gi mayokta saloi haiba ki phirep mai sengna home minister gi mafam da thamlam ki haina su se minister na pawmi singda phongdokhi nakalam romda congress na singba opposition party na framework ki warol haidu u haina demand tawriba asiga mari leinana hangki ba wafam da se minister na congress party su opposition oibana Makoy Tokpam Tokpa Matok Tobani Haina Fongdoraki. We Lava Naga issues ni, Naga Len Manungi, Port Ama, Naga give solution Nama, Government Nagomena, Pigi with the Yanagi with the Madokoi, Nagbring State Amoina, Angama Mating Pangani, Tobu the state Kiweba, Manipur state Kiweba, oneness, Aduga, Singtam Eliminary relationship. Adu territorial boundaries historical sahi lising ani henai khoi pai puning thau pandana singdam punnangak minana lakpani masi kai bedu di prajana yade aduga sarkar gi di prajana lepa phire pro sarkar khoi gi phire ni haidana dumaina adum khangan jarme haidar ni territorial kai ba haidum madi sukai kai ro at any cost territorial boundary of the state adum masi madi effect sung tok do roi to bu suya yade ha se khoina su kan hai aduga moina su madum madi state ki territorial integrity kai badumadi kai roi haibagi assurance to about this ki wena di lairena labo yare moi opposition nam laiyuni na moi sma thok tobum thok tobuni da madu queen se minister ke sothara sing tengbang scheme makada beneficiary singda mari lena authority na sakthong pibada pung kun mari tik hena matam lawrabadi lengang na aing doi action lawragani haina law thokre Nakalamramda Manipur Langana BPL family singi oiba ana laing da tengbang pinaba haksel tengbang scheme su mathang sahi January tha dagi hokdok lagani haina se minister nongthon berenal authokre scheme masiki makhada BPL family gi mioy amana anabna maram oirga hospitalized tawbu matamda lupa lakh ani phawb gi mating pi kadawri ngasi Manipur Langana sindana bawparada leba CM secretary ta pangtokhiba Manipur State Illness Assistance Fund gi makhada
beneficiary singda sek yanthop ki tharong mari lainen na minister nangthona biren hai International Day of Differently Able Persons numita lainga la nong hawdok ki ba minister ki sotara ba singi teng bang beneficiary singna concern DC singdagi lauba satpada staff singna minung si laitana thabak tawba loinana matam thengtha hanbagi wafam lakliba simak yamna laibak thibani scheme asika mari laina ba DC SDO natra SDC na pungkun mari digi hena sakthung pibana matam laurabadi legal action lawni haina se minister na section wa thamki hanagi sahi kun kutra thamage hainabi ananona asu kanom law de hainabi nature adagi awana sonairabli sin happy minu siyam bi forel o hega ni lai le din to bi paw in case karigumba dumba scheme ni ma khasal mi ma DC da address da moi central moi sathung du lola ma da 24 hour di ek dilator I will initiate legal action and I will pass message to all ngasi lengak na pikiba Manipur State Illness Assistance Fund gi makada critically ill or by beneficiary Manipur drama thoida sek khusin naki masigi manung da cancer patient kunthra yauna kidney amadi liver gi anaba sing yauki nakal amamda matam kaya da anaba amadi laying cell laitaba ki awaba mayong narba miyo singna ahan boy na Manipur lengak na tengbang piba sida apen ma phongdoki ngasi gi tharamada da Health and Family Welfare Minister Alexander Kumar Chief Secretary R Rasmi yauna Medical Department ki makok thong official kaya su sarup gyaki ai u ama masa tharubudi tarakna ai khwang da sokhidna rajmiti city da tha nirom lai ai yam nungai ba poksai ai mitte gi pi ta khang haude tawre ai senpa go besor na simai tawdagi bai adu dn haidna ai bpl gi ka so ai sa paije ai low hingon low laijade kaimta ai low mi ni ai lai su kya tamja hudre ai isa kan tawwa simai ai sokpadagi ko ai ate budi kaimta phangdre hantakijin ahan ban ai yam thagali ai sar biren buju yam thagachai ai Manipur Legislative Assembly ki general election da Indian National Congress INC ki ticket mai palaba lamlai assembly constituency ki MLA Khetri Biren amadi Wangjing Tentha Assembly constituency ki MLA Paunam Brozen bu disqualified tawna bu wakat thangalakri wakat asi ngarang Manipur Legislative Assembly ki speaker da thangalakhi bari makoi animak handak pangthok ki Manipur Legislative Assembly ki general election da INC ki ticket mai palaba matung Congress tagi tok patawdana BJP da yaukhibagi damak disqualification ki case asi thangalakhi bani lamlai assembly constituency tagi kontrakpam Gopal Singh amadi Telau maning lekai deki soibam ingo tomi singna petitioner oiduna MLA Khetri Biren gi mathakta disqualification case asi tharaki bani aduga Wangjing Tentha Assembly constituency asigi manung sanba Khongjom Sibanagar deki TS Surendra amasung Kairem Bikok mamang lekai deki Laisram Hemanta loinana Khongjom Bazar deki Haikruzam Biren Singna petitioner oina Paunam Brozen Singh mathakta disqualification case asi file taroki bani Manbe yabadi kaksing ki MLA yen kom sura sandramadi wangoi ki MLA oinam lokoi matak tasu case asi sathari bani LPC amadi atai petroleum products sing asi status da pusilakpa yana atopa lambi mathibi ki tangai phadab lai rehaina Cabinet PD Minister Karam Syamna ngasi Guwahati da pangthokpa North Eastern region gi marketing infrastructure and availability of petroleum products ki review meeting da phongdokre Manipur government state asida petroleum product amadi natural gas ki pothok sing lainung dagi lokthok nabaki damak mapan gi lebak amadi atopa companies sing bo invite tawri state asida petroleum exploration tawna thabak pibadana tana revenue su lakh ngamgani haiki 2030 phawbada oil amadi gas ki saruk ani hengan hanamagi pandam thamli North Eastern region asi hydrocarbon amadi hydropower resource sing marang kaida laibagi mathakta biodiversity ningtina laiba mafam amani adubu masigi potential sing asigi kana balauba ngamdri North Eastern region da lairiba resourcing asi hydrocarbon vision 2030 ki maka da framework ama semdana thabak paikhat pa yana bagi damak tangai phadre ing kumja lisini trama pandiki railway project loibaga thau phanghan bagi awaba phangdabagi awaba koklagani railway project asi athu matamda loisan binaba union government ke pon singsin ki college ki fan lana season hai ki maral siraduna lilong hori college ke principal in charge bu
थास की मापन फाउगी मनुंगदा लैंगा के मरी लेना डिपार्टमेंट सस्पेंड तौगदबनी हाइना डिमांड तौरदुना प्रिंसिपल असिना लाना सिजनके सेल्फम पिखलकदबनी हाइना कॉलेज असि स्टूडेंट्स यूनियन अकन वाफम थमलकली पन लाना सिजन है प्रिंसिपल इंचार्ज असि ममिंग लिलोंग हैनो मखोंगदगी एमडी शहीदुर रहमान कवी महांगना कुमजा लिसिंग तरा तरेता निपानदा महिरोई सिंगना एडमिशन तौखिबगी लुपा लाख 63 लिसिंग 53 चांगा 15 मदी फॉर्म फिलअप तौबगी लुपा लाख 15 लिसिंग 63 सहूम पुन लुपा लाख 42 लिसिंग मरी चानिपान 15 हैने थोखिबनी हैने मराल सीरी हिरमसकी मतांगदा मणिपुर प्रेस क्लब तंगसी दुखिल पाउमिसिंग उनबदा लिलोंग कॉलेज स्टूडेंट्स यूनियन के जनरल सेक्रेटरी एमडी सबीर अहमद हाई प्रिंसिपल इंचार्ज ओरिबा एमडी शहीदुर रहमान हैने थोके सेल्फम असी कॉलेज की फंड ओइना यूबीआई बैंक थमजिनबनी अदुबु महांगना हुरालोनादा लौथोकलबनी मसीदा नतना एमओबीसी की मखादा महिरोई सिंह स्कॉलरशिप के फॉर्म सबमिशन तौबदसु महिरोई एमओमदगी लुपा यांखै यांखै कई यूजीसी की स्कॉलरशिप की दसु महिरोई सिंह की वेरिफिकेशन तौबगी लुपा संगा कक्तना महांगना तौनिंगबदा तौई हाइना मराल सीकी सबीर अहमद मखा तारादुना हाइकिबदा सेंजा तुमजाना हारबा प्रिंसिपल असिना कॉलेज असिदा तौनिंगबदा तौरे महिरोई सिंह एडमिशन अमदी फॉर्म फिलअप तौबदा फावबा कॉलेज के स्टाफ की महुता महाकी मरी मता सिंह पुरक्तुन थबक सुहल्ली प्रिंसिपल मोरबसु नोंगमत कॉलेज सांग नाइना लाक्टे असिगुम सेंजा तुमजाना हारब ओजा असि लेरबदी माइनॉरिटी के अमत गायरब कॉलेज असि मुल्लगनी खंदना खुदक्तगी बॉयकॉट तौरे मरमदना प्रिंसिपल असि था असिगी मापन फावगी मनुंगदा सस्पेंड तौगदबनी महिरोई सिंह तालिब डिमांड लैंगांगना ताद्रबदी खोंजंग कया संगसिल्लगनी हाइकी लिलोंग हर्बी कॉलेज के स्टूडेंट सिंगना पेंदबदगी महाकु ngasi haba numit asidagi mahak boycott tawjare aduga ekhoina mahak asi karigumba hairiba amount 92,04,815 ase lilong horbi college ki run tawriba UBI ki bank asida mahakna karigumba deposit tawdaba taraba amadi sarkar gi maikai da sanja thumjana harba principal ase karigumba suspend tawbidaba taragadi makha taba khongjang pi jariba date 9 asigi makha manung da tawbiraktaba taragadi soidamak chathajagani lilong horbi college नकल अमरमदा स्टूडेंट्स यूनियन सिरबा मराल सिंह असि युफम यावतब गाक्तनी हाइना कॉलेज असि प्रिंसिपल एमडी शहीदुर रहमान फोंदोखरे ngasi editors guild manipur का वारी सानबा मदा एमडी शहीदुर रहमान हाई मांगना स्कॉलरशिप की फॉर्म सबमिशन दा लुपा यांखै यांखै अमसों स्कॉलरशिप की वेरिफिकेशन तबदा लुपा संगा लवी हारिबसी अरान वाफमनी करिगुंबा पैसा लवी हाइबगे रिसिप्ट न सिंगबा पुथोकप गमलबदी प्रिंसिपल फम थातोकनी हाइबा वाफम फोंदोखी हिरमसकी मतांगदा लिलोंग हरिबी कॉलेज की स्टूडेंट्स यूनियन मणिपुर प्रेस क्लब पांगथोप प्रेस कॉन्फ्रेंस की पाव फोंगलबदी हाई कोर्ट केस तौगनी हाइना कॉलेज असि प्रिंसिपल एमडी शहीदुर रहमान पाव सिंग एडिटर सिंग केलकपी थोंगबुसु ngasi editors guild manipur nakan mamonda kandem tawkhre biramongol college home bongi oja sing lob biramongol college teachers association amadi college के principal da lalolup amana केलकपी मायोक्ता college की students union amadi BCTA na sinduna college campus ta wakar infam sathakre वाकर इंफाम मरी लेना स्टूडेंट्स यूनियन की हान के सेक्रेटरी वाई अजित कुमार फोंदोखिबदा लालोलो बना बिरमोन कॉलेज टीचर्स एसोसिएशन की थौमी सिंह ना कॉलेज असी लानाय सदान फम ओंथोकले हाइबगा लोइना मतम कक्तन थिंजिले थोरकपा अफपत पुंबा ओजाबनी महिरोई सिंह की मरनाय ओइगदबनी हाइरकपदगी महिरोई सिंह कॉलेज काब किनरे महिरोई सिंह येनगा थिंग कोमथोकपियु हाइके कॉलेज असी येंगसिनबा लाकपा यावलोय अफा पुन थोखिबदो प्रिंसिपल ना ओहेनबनी हाइरकपस लाइबक थीबनी हाइना कॉलेज के प्रिंसिपल आर के मनीषना सुफोंदोखी हाउसिंग सतरिबा बीए एग्जामिनेशन की थबक सिनबरमना कॉलेज दा करी थोखी कना लाखी हाइबा फाव खंगहौदे कॉलेज की माइकैदगी कनादसु पाव पिथोकसिन तौब लैखिदे महिरोई सिंह येंगलगा समलबा ओजा सिंह खनबीरगा अथिंबगी फिरेप हंदोकपियो हाइके बिरमोन कॉलेज माइकै सोंगिदी अमतंगायरबा कॉलेज मखनी हाइबा कॉलेज असि सेंजा थुमजा तौवी हाइदना मतम कक्तना थिंजलेना अखोगी मीडियादा फ्लाक्स नुक तौदना तौकिबा अदुदगी कईगुम थिंजनबा सिदा हंगंबा तारगदी छात्र ओजा ओइगरा छात्र ओइगरा मदुद तोरप दायित्व मसा मसाना पुगदमनी हाइबा यामना अकनबा वाहि हारपदगी होजी अखोई बिरमोन कॉलेज की छात्र मोइना अमसुंग ओजा सिंग अखोई अदुगी मति मिपाइबा पोकनाबा कॉलेज ता लाकबो गनमदबगी फिबम द लेरे ngarang ayo pung manga makai taba matam da thawal unit ke commando team amri kuntaruk suba sam rifles ke pun bakhut pu mana bungbal kholel degi KNFN ke active member ma far hairi farbe me yadudi kangpopi district ke banung sanba henbung village ki thankholal kipken Elias Minlan Elias Lalbur sahi tarani kuntra mathoi apokwa ngam kholal kipken hairi magasi ADBI namayai kaithel dagina okrul phawgi lambi sem da sujinaba JCB ki driver asam ki
पुराना बाजार की वास्कांदी की एमडी ताजुद्दीन काजी सही कुंथ्रामदोई अपोक्पा एमडी बजरुद्दीन काजी कौबमियोई अमा सेलगिदमक किडनैप तौबद सेनब मिसकनी हाइरी मंगोंदगी सिम कार्ड अनिग लोइनना मोबाइल फोन मा फागत पंगमले लोइनना महाना फोंदोरपकी मतुंगिना इम्फाल ईस्ट की फाइलैंड कोर्ट की शर्मिलाल किपगेन एलियास लालबोय एलियास बायरोन की युमदगी कॉम्बैट ड्रेस पियर अबस फागत पंगमले पार्बमियोई असे अमदी मंगोंदगी फागलखिबा पोलम सिंह असिगा लोइनना यारिपो पुलिस स्टेशन दा सिनकरे हाइरी इंकुमजा लिसिनी तरातरो की दिसंबर तरुकता मपुंग फाब डिस्ट्रिक्ट अमा लाउथोख्रबा जिरिबाम अमदी कांगपोपी डिस्ट्रिक्ट अमा ओइरकपगी सही अमा मपुंग फरकपदा नुंगाइबा फोंदोखरे डिस्ट्रिक्ट अनि असि हौजिक वालिबा तंगाइ फदबा इंफ्रास्ट्रक्चर सिंग लेंगांग अथुबा मतमदा मिंग संगबितुना हापियो हाइना अपील तोरकली ngasi Manipur Press Club ta Joint Observation Committee of Kangpokpi and Jiribam sinduna district ani asina district oirakpagi sahi ama mapung phab gi thoromda Jiribam Assembly constituency gi MLA Asabuddin yauna Jiribam di Kangpokpi district demand committee gi hana convener amadi executive member sing saru yakhe paumi sing unabada Jiribam gi MLA Asabuddin na nauna district lauktokraba matungda Jiribam district oina awat pa kaya leiribasi Manipur lengana miyeng sangbiyo haikhe स्टेट असुगी लाइफलाइन ओरिबा इम्फाल जिरिबाम असिदा चलिबा ड्राइवर अमदी पैसेंजर सिंग ओइबा अतुबा मतमदा जिरिबाम ट्रक टर्मिनस हांगबियो हाइना लोइनना डिस्ट्रिक्ट लेवल ऑफिस सिंग निंगथिना सेंगत पियो हाइना अपील तोरकी कांगपोपी डिस्ट्रिक्ट डिमांड कमिटी के हानि को कन्वीनर टुंगलेन खोंगसाइना हाना सदर हिल्स की सरक ओइरबा कांगपोपी बो अनब डिस्ट्रिक्ट अमा लॉकटोक पसिमा माइके एदोम दलेबा मियाम की अनुंगाइबा ओइरी अदुबो नौना सेंकिबा डिस्ट्रिक्ट असि का अवाट पकया लेरिबा से बीजेपी ने लुसिंगबा नो बलाइगा असिना मियेंग संगबी हाइना तुंगलेन खोंगसाइना अपील तोरकले NH 37 असी होजिक अयाम्बा इम्फाल की अमसुंग मणिपुर अपुंबा की दरकार तबा डे टू डे की रिक्वायरमेंट की पोचे सिंग सोमदा लॉन्चिंग बने मरम मदुना जिरिबाम द टर्मिनस अमा सानरबा लमदी लेरेगा एकोई डेवलप तौद्री मसी याम थुना ट्रक टर्मिनस असी डेवलप तौरगदी एकोई की ट्रांसपोर्टर सिंग की सियाम नुंगाइगनी लोनेना पब्लिक की सियाम कानागनी अखोना जॉइंटली जिरिबाम का कांगोपी डिस्ट्रिक्ट डिमांड कमिटी सिंगना सिलगा गवर्नमेंट दा नुंगाइबा मसुंग अखोना अपाम्बा होजिक अवाट पा इंफ्रास्ट्रक्चर मयाम सिंगसे फुल्ली इंप्लीमेंट तोनबा अमुकसु हन्ना अखोई माइकेदगी गवर्नमेंट दा रिक्वेस्ट तौजबने All Manipur DPC completed re-recruitment candidate of police constable male 2013 base na government as in December 3 phawbagi manungda thabak ke process loisinduna sabsa wafam ama khangangani haibadu thabak ta onthorok tabadagi laleba December taraga ahing nongyadi ki matam kaktana thabak asugi pol phongdok triba phawba Manipur ki mafam khudi muta total shutdown ki khongjang satharagani haina serola mada khangalakli sathagadori ba khongjang asida mai ising ana laing deba karma electronic amasung print media na singmadi komthokani haina serolosina makatari Myanmar amasung mori ki marakta leiba no man's land da fata hauthi kaya paisin bati ki manak nak pata leiba miyam na haksang soningai oirakadore mori ki one of four amasung Myanmar ki namfalong kaithela ding marakta leiba mafam aduda impact news na sangsilubada fata hauthi sing adu paiduna leiraba thengnarakebani MGNRGS की कांगबुना JCB पुरक्तुना फताहुदी सिंह अदु सेंगदोके तौरबदा म्यांमार लोमदगी अथिंग पिरखि हाइना मनांग नकपु तलेबा मियो सिंह फोंगदोरखि लेकाइगी मियो सिंह लेंगाक अनि गी मरक्ता यानबा मा पुरक्तुना फताहुदी सिंह अदु अथोब मतमदा सेंगदोक हनिंगबगी अपांबा थमलक्खि Manipur da private school singna laliba no session 2018-19 asidasu karigumba makatana mahiloisang singda school uniform khongrau khongu purit faring na singba sing maram sadaba school gi logo thesin duna yolaba thengnar students union of Kanglipak sukna mamangda hana warning pikhipi matungina convection lokhat kani haina serola mana hairi mathang sois da break am logsage break matungda leibak asigi sakhat thorang ki thabak singda Mahiro singna saruk yapam thoi haina governor Nazma Heptala na Mahiro singna apil tawkibagi paw amadi Manipur amasung malangi tongan ba I paw sing puduna laksage impact news bumi tadam lebiyo mayam mukara taram nausari bulletin asigi makata paw mayam da pisari National Institute of Technology Manipur Langol gi mari super convocation pangthok tana Mahiro singda madan amadi degree kosin nakre convocation atu da thoi bamitulen oina saruk yakibi Governor Nazma Heptala na aikoi ki leibak ase hiram kaya da mang thana sakhat langli leibak amoiri masigi khudong saba silong tan leibak sem gi thabakta saruk yaga tabni haina convocation atu da tin kiba mahiroi singda pauzel pikre Governor Nazma na makhatana sakhat langli leibak ama oina technology si na batangai fadi edu
laizari bai khoi resource in ningtina season ba mathau tai digital gi matam asida khoi gi miyeng asi anoba technology sing season adana miya na paal ba aduga samna hange tabni haiki convocation ki thoram adu academic process ama oina salaba matung NIT Manipur gi board of governors ki chairperson oiriba Bombay Stock Exchange ki MD Ashish Kumar Chauhan na convocation adu hawdok le hana lauthoki convocation adu da degree fanglaba mahiroi sing adubu institute asigi registrar na wasak lauki wasak laro matung niyam gi matung ina institute asigi masters amasung bachelors ki tongan tongan mahi gi lamda makok takar mahiroi sing da medal amasung degree gi sakang se sing kosenaki convocation atu da institute asigi director board of governors mapal lam gi tongan tongan institution sing gi professor sing amati mahiroi sing yauna mahiroi sing apok sing na sarugiyaki. Teachers have been a constant source of inspiration in everyone's life. Technology offers tremendous potential, but it will never be able to replace the teachers. That the country's development is not going to be judged by the number of institutes or factories, but by the quality of mind behind those people who are running them. The human mind needs to be developed for the society to grow, and the quality of mind decides between the two buttons before us. One to change the life of the people for the better, and other that extinguishes the lives of. Health Minister L. Janta Kumarna cycle gi nongna saga da community health center urep yung tambak lona doctor singna laina ba quarter sanga khre community health center urep yung tamba song quarter sanga bagi thoramadu health and family welfare na sinduna cycle CAC campus ta pangthok ki bani health minister Janta Kumarna hono bi matung ina CAC sana bagi urep yung tamba loina na quarter sanga ki thoramadu da cycle gi MLA yamthong hauki health and family welfare gi director Dr. K Razo yauna ahmadu gi miyam na saru yaki khunja singna thoramadu da nat ki oiba jago isai su khudol tamki Prajagi participation, Prajagi coordination jauh terjadi. Any department thamuk tahu ngamoi. Haita mayam gini, hai bagi apa na? Dalam wana change dan tu berjalan. Thamuk sinda sakul kendi Prajagi na pen mateng pambiu. Oji bawudi sakul gi matang jadi. Aini khang mada kama do mina tu bukan complain lak tu lain kan. Tu jaga di complain lak tu na yam tu lalu yawi. Suspend tu dong ni, adu tu dong ni tu makni occasion ai tu jaga sinda aniran kendare. Sih nanti tu jaga gini ku. Lairik hajatra masana masaba thaba pizabo ina koi yok pagi sinpamda mioi kaya mai on sindana bunsi ki lanpamda mahau thok na hingli miyam na koi sawa haina khangnaba masa ka saini phuni pan suraba Bisnupur district ki leimara makha mamang laikai deki laisombam sawbana impact news ki Bisnupur correspondent Naresh ka khanna unaba mada mahang na phongdok ki bada Sahi kuntharo masi mahana khoi loidana madi khoi upu yondana honarakpana masabang lairik mayek amata khangjadra basu masaki tokhaiba lam leiba amadi masa masu singbu university amdi college ki thak yauna mahi masing tamhan mangamle khoi upu tara khaktamak loiba mioi amana government ki tolop lupa lising kuntra hena sabadagi hena wakal nungai na leiba ngami maramadana lairik hereba singna thabak phangdre haidana wadana leiba ki matam natre haina su phongdoki mahana paijariba khoi loiba ki sinpham asida laingak na mating Karadang pibi dabadi koi hi hena barang kaina putok pengamgan hena so fongdoki. Acum balam bida koi hai base masih matang sibana akoi bada environment da kan da kai hendre masih koi ji nuksir kan upa nuksir hai pa nuksir mi oi ba khudi mak akoi wakal se amata manaba wakan manaba lingjan pure ngasi di nuksina ba pure koi upu simana ai koi gi koi li tara manga di mangon gi yamna laina phangak pani adu di ujumpham khuding makki mapam li trangwa si loina phangak patar badi koi Manipur sida akoi ni marang kaidana ngasi di sinabam bhau akoi ni hentok tana sinabam bhau akoi ni ngamaroi adu di akoi success bi koi gi awat pa se leiraroi Manipur Literary Society ki kuntra hom dorok subang poko montor pangtop kalone na sera mukta mana lisini tratare na mati koizam kula chandra basong sanai me David Nobel Award lisini tratare ke manasin lanthok re mapoko bona masuk mana lanthok ki tharamado society asina sinduna ariba assembly dalaiba society asigi office da pangtoki mapoko mon tharamado da license Berende Kumar da mahang iba Manipuri lok sahityaki masal khara haiba larik asida sera mukta mana lisini tratare lanthokki Koizam kula chandra masung sanai me David Nobel Award lisini trat ki manana
baril thanga laisram biramangolda mahaki novel ai amadi adungai gi ithang gidamak khusinaki mapok kumon thoramadi manung sanna olel maitegi ai lanchen ba maitegi ireida nonglai ya school khairak paki khamnung nonga lambi tak pa hariba sairing lairik sing megasanda herang khongjamgi angangi sahityagi lairik hairang khongja amasung Vijay Kumar gi marangthem inaugi radio drama naina ba hariba lairik ngasi phongki thoramadu da ya school assembly constituency gi MLA thoksom saitabrata yauna parisaras ki mihu sing sahitya mu pamjaba naha amasung ahal oiraba oirebi singna saruk yaki Taramangan isum na sathakadaba Interstate Youth Exchange Program ngasi Kumalampa Sports Complex laiba kangsang da haudokre thoramasi Expressa Bharat ki makhada Nehru Yuva Kendra Imphal West sinbani laiba kasir tongan phurup singna sagaliba apun baga saktam masibu ningsing oina thoramasi pangthokpani haina Nehru Yuva Kendra Imphal West ki District Coordinator Yumnam Lakshman phongdoraki thorongi maroi basaruk amoina Sports Essay iba Quiz Dance Festival mock gram sabhana singa pangthokani hairi Exchange program asi Nagaland, Madhya Pradesh amadi Manipur ki mahiro singna saruk yari. National Integration, Common Harmony amasung Youth Exchange program asi ki mathang akhoi kuthang de khoina paikhat chabani hariba program asi akhoina Imphal da yumbu oidna pangthok chari basi loiraba matungda January thada muk Manipur amasung Nagaland gi youth sing asi amuk Bhopal da nimitara mangani gi asumba samana ba program amma mokoina sinja gadori hari basi Nehru Yuva Kendra Sangathani makha da koina program asi sinja bani Ima laiseminar loisang na saknai ra paumi film maker aiba amadi social worker osi maira da singkhai lamit maira mingthon la le December 10 da lanthok lagani haina zero lamada hairakli osi maira na sanglaba sahi kaya miyam gi yaifanam gi tabak thabak thorom kaya torok gi tabak minglen asi khosinnagadabni haina Imalai seminar loisang na thadrok zero sina makha tari Sri Rasi Bahika Sandra Maharaj na laikhitab ki sahi sani taramapan suba laikhitab ki common thoram Nabadip Sri Anuprabhu Sevait Samiti na sindra Manipur State Film Development Society da pangthokre tharamadu da chief guest oina saruk yakabati Deputy Chief Minister Vijay Kumar Singh laikhitab Bahika Sandra Maharaj ki maramda puwari goi wapam kaya thamki nat ki oiba tharum kaya galoina na mandale mathilai na mingthon film amasugaram ki saruk amoina utki अखोई रासे बिगिस मारा लाइबिरा मन मारा मोयदना अमसु मार पुथोक पिरम मना मारा मोयदना अखोई हुजे असुमद चौथुक से मिन मसक खंबी दब सिंग मयाम क्वेश्चन न लेब मखलि जगा लेब मिसे मिन मसक खंबीरम दब से मसे हौत मयाम ले मसक खंगे दुगा इंटरनेशनल लेवल ला इंडिया की नि हाइब मखलि कल्चरल एक्टिविटी सो मतौनी हाइब गांदा अखोई मणिपुर की लेब रास अखोई कनो से रासलीला से याव दब ताकि मपुन फाद बदों नि लोई कले कदुवे न मसे The whole credit goes to Rasini Bigistana Maharaj. Unique medium local inspiration haiba mingthol da numit huni sum sathakadaba art exhibition ama ngasi dagi konung lampak laiba ibo yai ma somali la songlen da hokre art exhibition ase B2 art walk na sinduna pangthok pani hariba exhibition ase Tamil Nadu da pangthok pa National Youth Festival 2015 da Indian Best Artist Award phanglakraba Rajkumar Archimedes Singh na yekpa lai Syam Saba Polam Singh uthok na bagi tamak sinbari exhibition adu da Archimedes ki painting art works live art works molding art works paper art works sing utke art exhibition adu da thoiba meeting na saruk yakhiba Moirang Assembly constituency ki MLA Pukrem Sarat Chandrana Archimedes pu puning thogot khiba loinana ma pa oiba singa masa sing apa ma khangdoktuna makoina pamliba lam adu da salhanna ba honaraba matamda tungda masak naiba mi oirakani haiki Christmas Festival की येंगलगा December था फाव की तोलोब December 19 की कायबी यारगनी अदुबु master role casual contract na singbadi yaw yaroi haiba finance department ki serol ki wafam asibu joint coordinating committee of engineering department Manipur na serol lamada yaning daba phongdorali don tharaba sinmi singbu hanthana yengba manba meyeng asi handoktuna pifam thokpa kusumana tu matamda pitok u amadi December tha faw ki manungda service identification number PP ki thabak loisindrbadi engineering department ke sinmi singi oiba kongjang sangsal lagani hairi Manipuri digital film palem ima team gi yai pathoni tharam ngasi Manipur press club ta pang thokre oinam samananda maiteina
screenplay amadi direction piu film asida actor Kaiku Soma yauna sangnai raba mamiroi kyana salon langgadori film asi oinam leimana puthokpani loinana sori waheng pamna choreograph tawgani Desember tarani thuida pangthokadreba homudra nipalak suba nupilal ningsing thorong mari lenina laleba Desember taraga yupung tare tawa matamda Kwairaban nupi kaithel sami tarama IMC amadi city police aniga khosam naduna pangtholagani haina Kwairaban nupi kaithel sinpham amadi saktam kanban lupna serola amada khanghalakli loinana kedo marcel sidlo amadi workers union gi member singna sit sengba sida saruk yabaga loinana mating pangbi da serola sina makhatari ngasi nomagi sanabagi pauda Hero Ailiki Tarasu Mesam the Neroka FC di Gokulam FC Anina Hayeng Lamba Tonaragani. All India Football Federation gimi Makada Salim Sahi asigi November kun mangati pangthok pahokiba Football League Tournament sudah tim taran saruk yadana home and away match samamam sanadan Lamba Tonari. Hayeng Kerala gi Kozhikode Stadium da Gokulam Kerala FC na yombu oiduna. Away team ama oriba Neroka FC Manipur anina nongtilpung ani taba matam da Lamba Tonagani. League tournament asida Neroka FC Manipur ahanba away match ama oina Ludhiana da Minerva Punjab FC ga lamba tawna kiba match amada Manipur gi team asina Punjab gi team asigi makuta Panjal ani amada baiki banangke tha asigi taramanga da Manipur na yombu oidana Kuban Lapak Man Stadium da Neroka FC Manipur amadi away team ama oriba Chennai City FC ani na nongthilpung ani da lamba tawna kadori Kunmapan Suba Junior Boys Inter-District Football Tournament ki final da DFA Thawala ba DSA kaksangani na lamba tonaragani ngasi kumanapa artificial turf ground da tournament asigi ngasi sana ki manga suba mari aroba league match asida DSA kaksangi sanroi WTS Kumarna match asigi taruk amadi yakai mapan suba minasing da panjal ani aduga and Surazam sung W Sadananda ani na match ki kunmari kunthani to yakai amadi yakai matoi suba minasing da Panjal ani ni sankipagalo na match ki humpuni to suba minata S Michael naso penalty da Panjal amaga sandona DSA Besnupur bu yama laksana Panjal tares sina da maiti ba piram laga chathariba tournament se final sanki All Manipur Football Association ki me makada chathariba junior football tournament se da football team manga na saruk yaduna sathari thasi ke tarada tournament se final match nungthilpung amada sanaragani MTA IATS Super Series under Sections Boys and Girls Tennis Tournament ngasi lotion kre sathiki ba tennis tournament asida Gujarat ki sanaroi Bhakti Parwani na nupi masagi aduga sangi sanaroi Udit Gogoina nupa masagi champion oiba ngamki ngasi lamper patalai ba Officers Club ki Dakota sanaki ba nupi masagi singles final da Gujarat ki sanaroi Bhakti Parwani na Maharashtra ki nupi masa sanaroi Atkar Baisnabibu point taruk ama amadi taruk amada maiti ba piki bagalorena nupa masa ki singles final dana sangi sanaroi Udit Gogoina Chandigarh ki nupa masa sanaroi Ajay Singh ba point taruk ani amasung taruk ani da maiti ba pipangam ke Manipur Tennis Association ki Vice President Ais Ibu Tombi amadi association asigi masak naraba mioi kayana ngasi ki match sing asida mako matang takraba sanaroi sing adu da mana matum kaya kudol tamki All India Tennis Association me makada Manipur Tennis Association yombu oidana sathakiba tennis tournament asida Assam, Chandigarh, Delhi, Maharashtra, Karnataka, Tamil Nadu, Orissa, Telangana, Manipur ki nupamasa sanari kuntra aduga Gujarat, Telangana, West Bengal, Assam, Tamil Nadu, Delhi, Maharashtra, Karnataka, Orissa masung Manipur ki nupi pisa sanari kunna saruk yaki Arabada bulletin asuki headlines amona miyamda thamjagi Center abadi NSNI mani ki barakta kuye pina ke framework agreement Manipur ki territorial integrity ka haloi haina se minister and Birena amukana hazaba pikre CMS sigi sakthung phangan bada pung kunmari tiki hena matam lorabadi mari leina authority ki mathak kalai ngana aini goi action loragani hai Lamlai ke MLA Khetri Birena mati Wangsing Ten Thag MLA Paunam Brozen bo disqualified tauna bo wakat thangalakre
Manipur da LPG amdi ate petroleum products sing pusilaknabagi atopan lambi ama mathau tai haina Minister Karam Syamna Guwahati da pangthokba review meeting da phongdokhre. Amasung leibak asik sapat korangi thabak sing da mahiroi sing na saruk yapam thoi haina Governor Nazma Hesla na mahiroi sing da apil tau.